Manipur की तुआन TV channel सिंदा panelist ama oina khanai ne bada sauna saru yariba social activist PH Nando Ngasi Ayuk Anganbada Imphal West District Police ki Commando team Amana Mahakki samaro kaithel da leiba Yumda Thiba Laklamme hairi Iramasi matang de SKTV news na phangba pawma gi matung ina Ngasi Ayuk pung mari khara helak padwaida Imphal West District Police Commando gi team Amana Nando gi samaro kaithel da leiba Yumda Mahakku Thiba Laklam ki tanza adu da Nando masadi Ayuk ki walking chapagi matam oibana thengna hokki de hairi Manipur Police ki Commando team aduna Mahakku kari maram gi damak Thiba Laklam libano haiba hoji phawi onedi sabsana khamangamdri panba yabade mamangda All Manipur United Clubs Organization Amuko ki President oina thau puramba PH Nando hoji Manipur ki tuan ba TV channel ki discussion singda panelist amo oina khane ne bada sauna saru yari bani amaramda police na Mahakku Thiba Laklam liba adubo samurau naurem apun maira paibigi secretary oinam saubasanuna yaning da phongdok pagaloina na wafong kya thamlakli Kanjala bagi namak tak khogak liba isa isu sing maran leja to ba sing si haraga kihen tangan bagi thamak sakha da liba ate khugna ngasi mak ji khoi ba nagagi sinina ka paka khaliba khaliba kukinar ko toiler sorry kukinar ko terrorist sing sina khogna ruk oi ba lai ba moi ya ga singna oi ta liba asina price biga dori braba lai ba mi angi da maka asumba paujen khara piba sina oi tan na raga ihan khangali bai marang kari giro mara lai ba taraga di mama oi bi mayam na women gi mayo da sina jage ba lalam da ba taraga di women ma du sab ta ba biga da bani haina ngasi samrau na oi apun ba mera bai bi amadi masiga kona na saminari ba Manipur kumagi mera bai bi club organization CSO kona ba ka kusam naraga akan bakung jang selagani hai